Manipur hauzik Oirakliba Phibam masi Aroiba Tangkakni masibo haisingna senaba mathau tai haina Lok Sabha gi MP Dr. Bimol akoizamna phongdokrai Wafam masing asi Loktak Khorjai Lup ki Taramatoi suba mapok kumon ga mari lenana Left Front Centra da pangthokpa thoramda phongdokhibani thorom gi sarga ama oina Loktak Khorjai gi Tarasuba Sepong phongba loinana Ningombam Prem Kumar amasung Memsa Ningsing Moirang Sai Manasu Lanthoki Thoramadu da Dr. Bimol akoizamna phongdokhibada United States of America na atom bomb thadaduna pungloi loi khrabat Jafana kumza lising masamapan humpuni panda Olympic Games ki yumbu oibangam ki masi lamda maduda lairiba miyam gi wakalon hona bakan ba masung lingjel mana bagini asigumba matawasi tamduna aikoi gi asoiba masung aswanba sing khangdoktuna semdokpa masung ahenba tauba yaba lairagasu pangthokna bahona gadabani haujing Manipur da oriba phiba masi Aroiba tangkak amani masibo haisingna sena bahaibasi aduki matik mathoktai leibak amada crisis to paibasi sakhot lambida sangsinabagi khudong saba ma pibani maramaduna aikoi ninghanadana amatoina lepminaba mathoktai matam sangba sangdabagi wafam thidana phurupsa sing amana amabu ikai khumnana amadi nungayai phana leiminaba anoba Manipur amagi damak aikoi puna sangsinaba honasi asiguma tangkak asida literary society gi asoba thodang lei kunai ama semdonaba natragana sakhona bahonabada tongan tongan bamakhalgi aiba aibisingna khut thaba mathau tai haina MP Dr. Bimol akoijamna makhata na phongdokhi khandabadi nate ekoi halaman singsu mikal thulak matamda pawung shamsar toy pawung jenda kumasar moy kurai dan fulen moy mam ni gami boy sei me masi su sei pawung bari ki favorite sei mai ani su sei ni haran do ma mayam popular na khomla na popular ba ma ki favorite topics on the second song it's a very revolutionary akoi religious ki fervor yaw music composition style ta kan injan ine akoi patriotic and political song ma and political lyrics ma religious ki hymn mala sajalaiba sigi ga se elements ne khangda ba ti ba moi generation di iramni adagi sarkar ga mot chum thongna baina journal phongam ni akoi lamyan ba gi adagi kai phongai ana literally walk journalist ibiriba criticism to ibiriba adagi novel ibiriba adagi thinking class le rusa masigi kunai ma support da ko gi chaw da program lai aduna subu ma puru akoi literary society se hena ma pangan kan go oisanu crisis is an opportunity for growth ningan na umsi surrender to the Syria party study the Khamova Asia with the oil the Hadina will buckle akau kade madam sangera sangwera we will regain but a fresh Manipur labile fruit charge to masa izat yauna nuaya kuna laibuna amana chawgi kai ni ne manata ba adu ba kunai mada lanchin ba ano Manipur mushim ma tanu kuna dai ko mayam sanjan minana ba nature ni khangde issue ni khangde the opportunity pirakpani